Arambai Tengol Fighting Commander Asem Kanan Phakibabu Yanindaba Phongdoktuna Ngarang Numidang Kaisampattagi Kwakaithil Junction Phawbagi Marakta Miyamna Khongjang Changsingkhre Security Force ki action da Khongjangloi ama asok apan namkhre Presna phangba paugi matung inna ngarang numidang Kaisampat Junction Hodam Nairak Crossing amadi Kwakaithil Junction gi mafam singda Khonjangloi singa Security Force ka akan mamongda muknakhi Khongjang adugi saruk ama oina Khonjangloi singna lambi mayayda tire mai thaba amadi pochai paishinduna Khongjang changsingki maduda Security Force ki maikaidagi tear gas round kaya kaptuna Khonjangloi sing tankhaina ba honaki loinana lambi mayayda paishinduna thamlamba pochai amadi tire mai tharamba sing fire fighting vehicle sing sizinaduna mai muthatpagi thabak chathaki nakal anigi marakta muknaba adu nongyai matung pung anirom taba aduwai fawba chathaki hairi